MITSNA Gari duso sumang mayadani khamlibado mamana tungda ka horibado tadaba makhai magi kada prap chumjang changlak-lame table da tasinduna thamliba che singdu paikhatli photo kaya lambi gi map kaya notes kaya yaure che singdu gari gumba ma koi thi thibagum koi chai chakhaiduna yengi chaplepe che ma paikhatli irami mayadada chauna juni che do makhodiat na paina makhada git pham thake tanjadu da phone du sukana khongli Sakhen fana kuina bhab oirude sum hanjin khongduna leibaduda pocket haifet maraduna phone du lauthore kanagino yengi phone gi screen da thokli incoming call thoibishna Sakhen atopa makhut amaduna pairiba juni thawa chida muk yengi makhol thokna Sakhen nokthore phone gi screen da yengna tapna haire thoibishna handakna mukari pa khong chalibano matam chana pa khong phomangam ludaba Aigira loiratra Nangi paklaba nungsi paksida piklaba hinaw makhak tongduna lanthoke khalaba akan manong lai nungshitna ngaudana lakpasida ai mi baiba pokle thoibishna ibulan thokpa ngamkigatra khonglamba phone du tumin laikre Sakhen hatho Instagram da changi thokliba mingdo amuk supai thoibishna JN ningsing lai ado Nangi mingda JN happy say kaya ino ahigi mingni Sakhen ningsing luraga amuk suma tantanuglay nongma sumahakna IGP gi mayum thiba chatpada makhoi leikaidagi mahakna gari thodorakhibado nungsibada mittangi hainabado kayam thina tanglurabano Sakhen mitmangmaktada thokliba kayasi ubangam khidriba ningsing noklamba Sakhen amuk jab lebkhre bisum du khazik suklapna phone gi contact list da changi Raju calling Koina khingde anirak ring chatpadani Rajuna fat paikhatle Hello Sakhen kaile bai Sakhen magi kokta wahang ama khaktani leiriba Thoibishna kanano Raju tumin lei pakhom pirakte Sakhen amukso hatho makhatare nade agi wangonare juni kanano Raju tapna magi marupu phathabire Sakhen amta tap thakose Sakhen khanglaw lawraklame agi pakhom piro juni kanano Thoibishna kanano Kumorajo, ay pa kumpami. Raju sor sang na holi, mahak subhab tare, Sakhen karigumba khara khanglaba matung mangonda phone torakpani haiba. Lot pagi matam loire khale, tapna hairaklame. Juni Thoibishna ne Sakhen. Pakhomda hektabaga mapachana na Sakhen gi mitluda ngasaidagi panduna leiramba pirang mahakso tapna maning tamlai. Khonjal niklapna Sakhen makhatare. Kaigino haibani. Chumi, nakhoi hanadagi khange natra. Madugira, aina mission be accept toba matamda. Nang ningonda haikiba mayamdo. Madugira, aibu mission adagi toknaba hanjin haikibada. Raju pa khataduna Sakhen bu kore. Sakhen, ngai ko se. Aina haisam ta ko. Sakhen amarak fathadle amuk su khanglaw lawi. Yare. Ai kem ta taba pamje. Ai dia pangmane. Ai girani. Ai dia ngawbane. Ai ngawre. Wahaido haibaga Sakhen makutta pariba phone do akan basa fomaga loinana walda langsinduna thugai pungchai chaiduna phone du sukaire mamaido makut anina khumjinduna nontharaga tumin phamduna le ka du su imamam silai amuba nongna atiya du su pulap khumjinkre khanghaude akhak arauga loinana nong du su kana chure atiya ma so mataudu yengba ngamlaktrabra makhol thokna kapliba Sakhen ga akhak arau nairiba nonglei nungshit mahaka Ningthemcha mali makhoyani Premila sumangda beti ga Nikita ga ubada harau kusinje Ahima icha sing noi laibra noi lakwa pharine akhoi thobido handak mara kaidawa yaugeni maba magi ka dagi supak thoklakte mama sune khongse yadabanina toina magi ka da kakhat kumda tobu sungamdene beti Premila gi wahaida noksine kishitawra moida mama akhoi mai ka dam ta chamkhige Wari sangthaba pamjaduna beti Nikita bu chingduna praprab juni gi kada ka khatle
Kado kokok thelle. Kanamta khumaktabaduda Betty thongdo hangdoktuna change. Kado ichai chaibagum tawi. Juni di ka chaiba pochai chaibase magi asawbini. Adubu ngasidi magi phamungda leiriba blanket adu phabu thokchilamde. Kada Juni leibasu ude. Betty Nikita da onsinduna wa hairaklame. Bye. Juni do mathaki magi la Yaikhom kada amta leibri yung. Ai magi ka se ichai chai amta loisin bironggi. Nikita su hoi haiduna mathakta kakhatkre. Betty changsinduna Juni gi blanket thupchenbe. Chariba singdu loisinbe. Thongna maya da thamliba binbek mathaktuda lairik ama parambage hangduna lei. Manakta changsinduna hangdokliba lairik tu yengi. Cover da tharame Madness by Jack Brewer. Lairik tu parudrabaso Betty thariba maming amade yekliba cover do ubada swai lawe. Lairik tu tapna khumjinbiduna magi side table da thambirame. Kado haifet loisinbiram laga Betty do hatho mathakta kakhalaklame. Thong manaktuda Nikita tumin leptuna leirambado ubada Betty pakhatna manakta changsinduna yengi. Juni tung onthoktuna lai yektuna leirame. Handak anawba lai kharadi yeame. Betty nakanda yekpa loida thamliba lai singduda meeting taroi. Amuba, amamba, ashukpa, awabagi saktamgum mami tari yekliba lai singduda. Amana nonglei nungshitki masakni. Amana amamba kane. Amana masamana farabi nupi imagi saktamne. Inaw nawna Juni ni yekliba lai duda muk yengroi. Amuba nonggi mapaini. Nong singdugi maraktage numitki mangalama khazikli thore. Wana lotpa sumali numitto. Nong singdugi marumda. Juni ne laidu yekpagi masadu khazikli thorakpada amuk sorei khud ama. Khutugi khutsa ahom khazik konsili. Ahanbagi khutsa aniduna yam wana thokliba numit mahakpo lambagum tauri. Phangde. Aduk lapa numit mahakpo karamna phangani. Lotki yauna su lotkrabani mahakde. Adubu jokthariba khutsa singduna ninghanaba tawdana soknaba hotnajari mangaldugi maikaida. Lai yekpadu lepkhre. Betty so Juni lai yekpa loiraba male haiduna changsinge tawbada Nikita na Betty gi makhutu khangpha phai. Yetlu khinu magi mataw ngahak yengkise haiduna khamba male. Juni mamai khasik non thare. Makhud yetto thangatuna khunamna mamai do sachat nan kiba makhoi su hawi. Kaplibra mahakpo. Khutta pairiba lai yekpagi turi do kana muklaga paisile khanghaude. Thangnaba mikupta lai yekpagi brush do pek degle. Betty madu ubada pakhatna Juni gi manakta chensille. Kana tasiliba makhutu tingthokhale. Teklaba brush to silauthoi. Ura ikhubak mayaida I thoklibado. Nikita, chalo. First aid box nunda puro. Mama khangangenu ko. Nikita pakhatna chenchat chatke. Tarangamada tawbagum chapleptuna leiri Juni de. Mapi tapna chenthare. Khutta sokliba chaina kholduge kappanate haiba Betty khangi. Betty Juni gi mataw yengba ngamlaktraduna chezet konsinbe. Juni nanga dumai dongnuba ai yengba ngamdi. Betty Juni bu konduna makhol thokna kaple. Juni di wangangde makhol thokde. Adubu mitludagi pirangde lepa laitana sinthari. Pocketagi gari soda muk lauthoi amuk so hapchili khudangna siriba khariduda muk yengi. Bikram masadu laita fam khangdabagum magi kada hangathanda chatli. Pungdo muk yengaga machinda murum sole. Sidagi chatpada 15 minutes makti changani. Magi angang tuition toba chatpadu nangnaba pung ahum makai dai rujabani. Adu oirade ai pung ahum ga minute 10 chatpa swaidagi thogi. Pungdubu kya tar janone. Minute ani diwali. Yar, ni gari thorake. Achawal anfam ama chatpagum sorpung phamga yengaduna khong thangi Bikram. Gari thawna khutta siriba ghari dudasu toini yengi. Pung ahum makhai tagadaba minute manga watle. Gari do nakanda haifet thaisinduna khami. Sambal marum duda cheptha muksu yengi. Da Bikram, kaino toy dubo? Puran badawna kuilum luma yengi dubo. Manungda kok jangu yadro. Bikram nakanda baby chana kaurakpada khangpre khangi. Makhut khatladuna baby chabu kausile. Shh, langano. Asida noidangan bado irujabagi pukhridane ising sopa tholakpre. Baby cha muksu ingak na hangi. Kaino da Bikram, aduba manungda kok janga hangasu yabudubo. Dangan ba irujaba ngari dubo thabak chapminagadabga leibro. As natese. Masi ngangsangkraboni. Mini yengu haidi tuminadum yengu. Baby cha subahap tadraduna masu sambal marum duda chaptha yengba yauminare. Da Bikram, to
थोकलेदो बाल्टी नम पायरगा बिक्रम सु हाइफे मंगक थांगतलगा येंगी इसिंग सोकलगा nganba irujinaba changki mada ubada Bikram nokfet tawi good see word yar nabung chalukhige wish me luck baby cha tingak Bikram da khubi thangatuna utle manung da changki badu yeng jahoy Bikram imung da grong changakuna koi kawi ma nganda tombi thoklaktuna khumi ahima Bikram natawdi maning da irujari ne kai leire Bikram maninglomda muk praprak chatlaga kausine nganda as nang irujairo pharak tai he jingana khanjiliba dugi marumdagi nganba sukhumle kedorge ai irujariye Bikram makha taraklame aikhoi pabungna nangi thaba ma haibado ado mami khara unaruni nai nangi je chang khara piro yengninge na harakpane nganba taha khumlaklame adode ai irujari se phalam da loisilaki ngairam Bikram na fada muk marak thatle thengani na ngaide nangi certificate to upumanung da leba natro aina dum yenga puragi se nangaidi thengani ba nganba sukhum laklame hoi phare nangna phanaba adum yenga puro ko upumanung da ne blue machugi falam lebane maduda aigi maroi bacche chang loin yarbane xerox su khara dum yarungane nangna dum darkar leba khai puro Bikram madu tabada nokfet tawi hoi ai thiuki nang tapna dum loishinjar nang shuba tanja chakidre kitang da sungan la ke haide aina hegi rujaba changba galaksile nganba nang anghori badu tade Bikram prap nganba gi kada changlaklame blue machugi fal koi the kachin wirapna fal do lerame makum phat hangtoi yaurame class 10 gi mark set OBC certificate 12 gi mark set college semester gi mark set atopa mana yaukhiba seminar na chingbagi certificate ke yaso xerox to thok pakhar su yaurame iroi loiba khai maningda chi ma thengne Bikram chaplepe che du pai khatle iribado haifet pai maithong makalam la Bikram mana purakpa envelope amada tongana thukchinduna phasana hapchili che do atai xerox of mark set amani lawthoklaga atai de palda da phasana hapchilaga thamame nganda nangi che chang do lensure aina khanduklaga pure ko ima chalukhige Bikram prap chenthoraklame magi gari khamlamba mapado yauraduna ngahak lepe tungdage ngasai hapakpa envelope tu puthore envelope tu de yenglaga Bikram momon nokladuna harauna machinda sole yes simangaidana घड़ी की कता दुसो टेक चटले वाल द थेटलिबा कैलेंडर दुसो फना यामले डेट खुदिंग अंगांगबा कोलमना क्रॉस मार्क चिंगलिबा थंगनबा डेट तुना चाउना सर्कल कोशिले मखादा पिकटकना इरी डेडलाइन मानी हायेंगी थानखिबा डेडलाइन सेकेंड सावरंगना कैलेंडर दो मखना सुरु नै थतलगा डस्टबिन द थादे टेबल द तारिबा गाड़ी शोद पाइखतलगा मपान द प्रप्रप थोके फिरोल होंदोक्तुना थोगला इजुनीदो ब्लैक फुरीट ब्लैक खुंग्राव ब्लैक खुंगो मदोबद निकिताना जूनियर नंगी रेड मचुगी क्रॉप टॉप अमा हंदक लेरपदो अदुदा फजबनी अदु इन लिटलु याद्रो तेंतकना पाउखुम पिरे यारनी अमु होंदोक पतले प्रेमिला मचागी मनाक्ता चंगले कदाई ममा मनम नंबिरगेसे थैबिया कइदौरे नमित कदोय पोमपोमिदुबो तुम सिट फाद्रबो नंगबो बेटीना ताप ओगलदुना ममा जुनी से हंदक मरगने फिल्म परिंग नि माने यंगिसे अदुय तुम सिट फाद्रिनी फिल्म यंगमले ममित से यारोइना मपान द खरब थोपिगे तोइनी ngaside प्रेमिला ना हाइरक्लमे होइने नहान खैना चटमले ना चैरमिनी दो हौजिकना कादे सुखेन हेंदोकते मितो यारोइनी जाथोइबे फरे ngha कोइबे चलुरो निकिता जुनी गी लेंगजुमदा फट कोनसले नोक्सिने ममाई खजिक लेथोकतुना हाइरमे चलुखिगे ममा nganda halage मखोय पुलव पोचै खर लेगे हाइदुना डिपार्टमेंटल स्टोर खर चाव अमदा चंगे बेटी जुनी दा अनसिंदुना हंगे जुनिया खेलेनिंगे अच्छा पचानिंग्रा तेंतक न खुमला ए जुनी पास्ता पाउखुमदुदा बेटी नोकफेट तौजै पास्ता दुदिने तो असम थंग साइड सिदा नूडल्स के कागा लोइन पुलप यावरबने नंगा पामा खलम आई सोमदने सेम्पोम दे योंखिगे नंग खनबा लोयरगा फोन अदुम तौरोको जुनी होय हाइबगम मंगल तु खजिक नोमी बेटी ने तकलंब मफम अदोमदा जुनी लाई चानिंग करी नो खंदने येंगी तांजादुदा नाकंद कनानो मुरुम ngangnab खरा ताई थंगनब रेक मपादनी मरै तौनरिबदो तौसिनारना दानिंग देने आइना रिंगी फजन वरि लोइसिनसे काका असिंगबने अखोय तमदा हाइजगे आइगोंददि पैसा याउद्रे फोन सु गाड़ी मनुंगदा थनमे
Yaroine. Aina kamay thajani. Nangna toksinar chentokhrade. Kap kairi bese. Ay male hobanina. Aina toba mandana. Paisa do. Engoda singo haidoribanine. Kaka. Ay kaisu chenjarui. Akhoi tamodagi paisa lawjarage. Nabung do lakminarira. Lakminadrira haisu khangde. Asuk chawrba leisabi macha amana khutta paisa yorokte haibadudi. Ay thajaba ngamde. Hana kuire mare yetnaribado. Juni makhutuna pairamba noodles packet to saurangnana rektuda thamme. Prap changsali launariba domda. Nupadugi mamangda chaplepe. Ise, aigi karne. Sina dum pe dobiro. Yari. Swaidane noise pollution thokanbirano. Nupadu tingak Juni de yengi. Nupi machado Juni da onsinduna. Je, yarani akhoi tamo sida lehobane. Mangonda dum hairage. Juni nakanda nganglibadu tade. Makhutu tingthoklaga nupadugi mamangda kartu piri. Nupadu sauningbagum ikaibagum Juni gi makhutagi kartu lauraga mang thana prap chatke. Nupi machado sumatung inake. Juni sumagi trolley do tapli iladuna counter damna makhoi gi matung inare. Akaiba kaptugi paisa Juni gi kartagi pay tawrami. Nupi machaduna Juni da onsinduna amuk suwa hairaklami. Je, thank you. Ay akhoi tamo kauruge. Chegi paisa do singduk jaramge. Ngak nabiramo. Juni khumde magi pochai singdo paisa thina ba haiduna trolley dagi amamam lawthokduna counter da thammi. Jan. Khonjel du tabada Juni chaklepe. Tamo somdamta. Tu chiche sina ai gi habdo birini. Juni wa haidu da mamai fat lay thore. Ure idlep liba saktam do mai thoma kalam lay chimba mamo noklaklami. Sakhen. Manak junction gi hekto bada Sakhen khongkap ama thangdoke. Madu ubada Juni makalam lamba mai thong amuk khangan hanjinke. Sakhen khongkap ama ga shutung dalle. Khongkap ama dagi ani dagi ahom. Sakhen mamai fat lay thokduna chinchitke. Juni magi pochai loina makhundokduna Sakhen an chin kiba domda ma so hatho matungda tanare. Machinda murum su kaujari. Sakhen, ngaiko. Sakhen. Pochai mayam kheliba display rate mayam dugi marakta Sakhen kadomda chin krabanu khanghaudre. Juni mapira shuchile. Magi wakhalla mabu manglibra muksu khale. Natte mangoiba yaroi. Sakhen gi saktambo manglandaibang anigi khetnaba mahak khangi. Juni mapanda mu prap chenthokduna koyeng yengjai. Gari khamliba domda mu angau bigo koi chenduna koi thithizai. Beti ga Nikita ga pakhatna chenthore. Beti Juni gi manakta changsinduna khangkon konsillaga chengi honaribadu phasile. Bhai, nang kaidorge? Juni, se, tabro. Aini, kaidorge ba? Engonda hairose. Juni khudom bi koi thilli. Kanada, kadai da thillibanu khangde. Sakhen hojik da sida. Sakhen. Nikita su changsilaktuna Juni gi laibakta umangna inap sinariba masungdu su khongatbe. Ingthanaba haiduna sorna so phu kambire. Juni, se, tabro. Lao se, nangi bhab noiramgani. Lao ba chatlaseba. Nikita ga Betty gana nakanakan chingduna puribado Juni khong thangsei haibagi wani. Amuk tung handuna Sakhen bu ubra haiduna koyeng yengjai. Yum yorabada Juni phone du makhutagi thadokte. Screen duda mamit kupta yengle. Numiti tasilaklabani. Aduba Juni gi mataududa Betty ga Nikita ga so mayum hanba ngamdre. Ringtone makholduda khangprek khangna Betty ga Nikita ga makhoini yengne. Betty fu khogatlaga Juni gi khutta pariba phone gi screen duda yengi. City number ni save sa tawde. Juni phone screen duda yenglaga maithong makalam jare. Sakhen oiramgani magi phone chat khidrabani. Magi number no boiramni. Ai khangi Sakhen oiramgani. Juni hatho nanghoroi matagum phone du paikhatle. Hello. Thamishna. Juni ngasai dagi thingatlamba pirang singdo amuk maningtamna sintharai. Sakhen. Juni na wa haidringai Sakhen na wa marak thatke. Aying pungani dalake. Nakhoi ler machinda ngairam. Wahai singdo highway hek loibaga phone du fat kake. Juni di haraubana mathomarang haujare. Aina haidra Sakhen nena. Ma phone yadabagi soida noiramgani ba. Haying unase na hairiba. Haying mana ne. Ai loba lakni ngairamo na hairiba. Harau pau tamzariba Juni da Betty ga Nikita ga tingak yengle. Juni magi firol hapliba cover to hangtore. Dress amamam ta jingtore. Kari setsige kari ga chanagani puthok duna yengle. Wakhal da mathanta khanjai. Haying haiba nang khra thuna laoba.
Asomdana second phone do hek thamkhraga among the long hiptuna le khanjari wakhalda hayeng haiba nangla anuba matam haiba mahakte kanagi sumichang de leiba nate mahaki khongchate lepa leitana chatle matam haiba mahakna hayeng haiba mahaksu khutsamna na puduna laklani do Jenny mana handak nauna pamjana leikiba amuk phau setriba floral sundress to set laduna mingsal mamangduda masakoi lei leiduna yengjari bye yabram te yengoba as pungta dore ai thogeba ado nabani dum leiramuko tv yengera isai dagera wifi samgera ai ngaramuko ai hala gane wari loin lidoineba thengi chalokhi ge bai harau tafing thokiba juni gi matobu yenglaga mamanabi ani dusu tumin lei howe ingau ngaure makhoi ani de kari gi sakhena lotkibano tasing the phone yakidabra marak to the juni no ikiba pibam departmental store da ukhi haibado sakhena asingbara ngasina mu kadai da chetkadoribano wahang mayam sigi paukhom amata fangdraduna betiga nikita ga de wakhal amada mangduna famle sakhen gi gari khamduna leirambadu juni harau ka khale lambi da thoglakpada awba khudingmak tung handuna yengnakibani adubu sakhen di nakanda family bi mangonda mamai leithokduna amuk phau hanna yenglakte madu juni di khanjilude sakhen da madi mamit kuptaba makhai yengjari sakhen gari start tawi thoba hawi makhoi ni wangang nade juni de doma sakhen da cheptha yengjari mamit kupkani kaukre mamit ushilubada mangkhidra haina pakhatjaba su phawri mitfam hongkhidre wangang nadrabasu maduna penbo oijari khanjakre juni gi mafam dade khara chatlaga gari thorambadu lepkre mafam amada yore takbani kadaidano khangde sakhen gari dudagi tapna kumthaduna juni bu makhut samduna pure juni hojik phawa wa amata ngangde hena dum nokmi sakhen ga makhoi ani khut samna baduda momon nokjaraduna matung inare kadaidano hangude thasaba pumba thamle taklibani mafam du ichikchi sabal loidriba construction toriba building amadani pushilaklibado kamagi kachinurapna makhoi ni lepi juni hojikso sakhen da dumak nokmi yengle sakhen ngasaidagi muna yengsiludraba juni bu tapna yengle ahanbada urai magi mino mathangda urai magi ningthizabi misna masini sakhen ngasaidagi khwaidagi mi paizaba masini sakhen khwaidagi kizaba minokshidani misna sidani hanjin pangthaba thawna pumba irai laina mangkhini haiba sakhen sukhangi misna sida changjaruidaba kana shuleiroi malim sida sakhen mamai fad onthoklaga mamit chejet uisili sor sangna honduna masabu fathajena bahane sakhen mamai do mugon thokduna juni da munni yengle khongkap ama thangjile juni so khongkap ama tungda halli sakhen khongkap ani thangjile juni so khongkap ani tungda halli sakhen amukso khongkap ahum thangjile juni tungda khongkap ama thanglaga makhata na jetpa yadre tungda leiriba walduna apanba pirare sakhen de thangliba khongthang lepte changsilakpa lepte sakhena shumasum changsilakna juni gi manakta leplare juni noklamba minok hanjinkre mai thongdo irangi mami taba hore sakhena wangba henbana juni de yengthare sumasum naksilakpana sakhen gi changta da holiba sorduna juni gi unsada thengbada masapumba tu chunghalli sakhen de yenglamba juni gi misna ani do tabna ushinki sakhen khasik non tharaklaga juni gi nakong mayada khonjal tapna hairaki juni I'm sorry sakhen tungdagi rumal do lauthoklaga juni gi natun mapada mention ki juni khangpre khangna mamit khangpang pang thore lauge tawado machin se yauna ulap mention ki bana ngam hodre panglamba juni gi misna do tapna mo question ki